Good morning. Ngasigi akogi card message yang minarase ko. Ado ngasigi card se only yes or no katang oini yengsi ko. Ngasi ay keno makhalle na khalase ba thabak ama chat pagi oina plan leibo taragadi adu da hadi adu thabak to hadi chatpana phabra natraga tawbana phabra tawdabana phabra habagi ko hadi angel card oina lawre ko. Ngasigi se angel card lawbase sidagi arak pa message hai tare ko. Dain taruga yeng minarase ko. So, sidagi ahum katang adum marak tesh maidum satoge. 1, 2, 3 ko. So, 3 sidagi amakan bira se ko. Aham bagi se kansira, ani shubagi se kansira antraga, ahum subai se kansira abado. Sida lere ko akoi gi card ahum se. 1 khan bangai oina haragadi yes haina lae ko aina ngasi chatke tauge haina khaliba potsi matangda yes haina lae ko hadi keno maina khanba potu gi matang ni ko haise daily gi ona ya ani subase ko ani subase there is something better haina lae ko sida there is something better sida gi hena phaba ma aina hasi khali sidagi hena phaba ma ai gi tamak ta leram gani ko aduga ahum subasina reconsider ko reconsider hairagadi think again and haibana sida haise amuka khandabiyo haitare ko reconsider haina hairagadi amuka haji sidagi there may be something better haitare ko aina ji khali sidagi amu hena phaba ma baina oibe ai natraga amuka phajana khanthabiba haitare ko haji rethink kumba tawbiyo ba reconsider hai rethink kumba there may be something better sidagi hena phaba admaina haitare ko do sida leire akoigi card ahum se ko haidi angel message oina ado matam se ko matam se apeding minarase ayuki pung taruka minute kuntra doi deina trama thoiga minute tara taru phawung leire adagi baroga minute yankhai dagina ani ga minute kun manga phawung leire adagi manga ga minute kuntra doi dagina nungdangi pung mapan ga minute yankhai phawum leire adagi ahing nongyagina baroga minute niphuma thoidagina pung ani ga minute tare phawum leire ko sisina khoi gi phaba timing ado setkadaba color kari kra haragadi pink machu set pa yai maroon machu set pa yai ko hadi numai jingi oina machu se ado sida leire akogi ngasigi video se ko sunday numit kya ado sunday numit se hai tare ko hadi sunday numit se to boya ba mamang da budi hai gre ko hadi sunday pokpa mi gumba oira ga ena hai ba do hadi ising gumba katbi bo oiba se ayuk ta ising kat pa se da ko hadi numit ta yenga ga ising gumba hai bion habi ko ron ba hai tare ko ko numit se hai tare ko numit se da yenga ga ising gumba offer to wi ba hai tare ko numai jing pokpa adu du na hai tare ko ai gi da hajik ai gi life ta blockages leba khopa su mo mam se hadi phaba oigani ba aduga amana ko Sunday hai Sunday pokpa mi gi oina hadi kari tawraga amoina phagada gen haira ga de mo yaringe numit thoktringe da hogot pase numit thoktringe da hogot piba isha se adu taraga de ko hadi Sunday gi oina hadi ai gi keno se amoina strong oiba hai tare ko planet se adu na hadi numit thoktringe gumba da hogot piba isha se yaringe si matang practice to biyo ko sum numit tho kan da he kitang thingda ba ko su yarong gani ko adu na hadi alarm gumba kai gumba thambiyo ba ai se nukti gi numit thoktringe da hogot ta ba ya de ko han ai gi phanaba gani ko na khanbiraga ko adu sida leire akoi ngasi gi kaino gi daily card message se ko adu makata video som ko ning minarse thank you